2024 date 1 January asina lakpada Lilong Singjauda thokiba thodok asiga mari leinana miyoi mari amana laikhidabani aduga miyoi tara amana asopan ga loinana ngarang thokhaningdaba thodok thokibani adubu ngahaktogi thokliba thodok aduna maram moiraga masa masa gi oiba opponent kayama social media da thamakhi maruaina iramda masigi daita loriba arambai tengol ngarang laklaga mafam asida irang thokhangibanena social media da thamakhiba adubu ngasigi anganba ayukta ngarang degi hauraga aikoina haikhiba wahi adu henjankhibani soikhibani khangdabadegi haikibani tawbatabu khulai paiba do uniform selambana maram moiraga nungdang soikhibani na arambai orambiai khalubadegi haijekhibani adubu wakhan taminarabagi matungda arambai na natte haina ngasi sengdokhrabani sengdokhraba wafam asibu tabiba haibasing angam athosingna ngakpirakpaga loinana minusi thambirakpa asigidamaktasu aikoigi makaidegi hainingai leitana thagatsaba phongdoksai maram aduna ngarangi tholiba thodok adugi manungda pangal amadi maitai anigi marakta leinaramba nungsibagi mari adu ngarang tatpa yabagi mawanga ma leirambado madugi akiba sengna leirubani adubu ngasidi hanagi punsironda amadi hana nungsi sanana laiminakhiba adugumna ngasi haiba nimit asidegi nungsi sanana laiminakhisi amadi maitai pangan anigi marakta leinariba nungsibagi mari asi kananasu thadatpa ngamloi aduga makhatana kanagumba singna hairiba irang asi thokhan biraknaba hona birakpa matamda wakhan taraba ahlaman singna madugi asumaran sing yengbiraga phayama sung phatya base takpi tambiraga crime asi thokhandanabasu aina miyamgi mafamda ikok nonjaduna khurumjari aduga lemhauriba aikhoigi punsi asida santi hanjannaningai gidamaktasu aikhoi masen yengthinaroisi aikhoi masengi marakta leinaramba nuaitaba wakhan kayasu ngasi haiba numit asidagi thadoknarasi haibaga loinana aigi wafum kharasi matang asida tenjinjari 2024 date 1 January asina lakpada Lilong Singjauda thokiba thodok asiga mari leinana miyoi mari amana laikhidabani aduga miyoi tara amana asopan ga loinana ngarang thokhaningdaba thodok thokibani adubu ngahaktogi thokliba thodok aduna maram moiraga masa masa gi oiba opponent kayama social media da thamakhi maruaina iramda masigi daita loriba arambai tengol ngarang laklaga mafam asida irang thokhangibanena social media da thamakhiba adubu ngasigi anganba ayukta ngarang degi hauraga aikoina haikhiba wahi adu henjankhibani soikhibani khangdabadegi haikibani tawbatabu khulai paiba do uniform selambana maram moiraga nungdang soikhibani na arambai orambiai khalubadegi haijekhibani adubu wakhan taminarabagi matungda arambai na natte haina ngasi sengdokhrabani sengdokhraba wafam asibu tabiba haibasing angam athosingna ngakpirakpaga loinana minusi thambirakpa asigidamaktasu aikoigi makaidegi hainingai leitana thagatsaba phongdoksai maram aduna ngarangi tholiba thodok adugi manungda pangal amadi maitai anigi marakta leinaramba nungsibagi mari adu ngarang tatpa yabagi mawanga ma leirambado madugi akiba sengna leirubani adubu ngasidi hanagi punsironda amadi hana nungsi sanana laiminakhiba adugumna ngasi haiba nimit asidegi nungsi sanana laiminakhisi amadi maitai pangan anigi marakta leinariba nungsibagi mari asi kananasu thadatpa ngamloi aduga makhatana kanagumba singna hairiba irang asi thokhan biraknaba hona birakpa matamda wakhan taraba ahlaman singna madugi asumaran sing yengbiraga
ꯐꯩ ꯑꯃꯁꯨꯡ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯔꯣꯏꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯔꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ